ngara nungdar phongkiba kangla paudagi maruoiba pau khara khangasaraga miyamda khudo tamjige IMC gi caretaker Mayor L Lokesor gi yamda sakhangdaba singna bom thamjilamlei ngasi nungthil pung ama khara helakpada Imphal Municipal Corporation gi caretaker Mayor oiba singjamai oina thinge lairembi maningda leiba laisangbam Lokesor sayangkhai gi nitoi apopa leikhidraba maipa ki yumda sakhangdaba singna hand grenade ama thamlamlei hand grenade adu imunggi miyoi amada aikhoi gi ahal amana pirakpani Lawinaba hairakpadagi nupi aduna lawdabadagi sakhangdaba sing aduna thongjil manakta thamjilambane hairi kanana karigidamak bom adu thamjilambano haibadudi chapchana khangba ngamdrei bom adu Manipur Police ki bom disposal squad ki team ama laktuna nongthil pung 3:40 rom tabada lakhatkre hairi amamda bom thamlamba asigi matangda Lokesor gi loinabi bidarani na hai leibak kya su yamna siraba matam asida miyam tenba mafamda bom thamjilamba si yamna nungaijade Kuki na maida lan taunabagi plan taunaba lairiba matam asida maitai na maitai da onsilaga lal tauragadi aikhoi asi karamna hingadoribano hainingba tananingba lairagasu yamna free laklaga wari watai sanaraga faminaraga wari sanaba yaba ngaktani asigumba bom thamjinjuna aki akhang pibagi thabakte makha tana chathabigenu haina su phonokhi makha tarakpa pauda moreda ERDO na lele chatnaba khangalakli Economic Resource Development Organization ERDO Kanglaipa ke Secretary Information and Privacy Secretary Vikasan Thadorapa Chero Aman Hai India ge Act is Policy na any State sing Economic Development amade Southeast Asia ge lewak sing the Economic Cooperation Cultural Access amade lewak sing asiga samnaduna India ge North East State khotnaba honarakpada Myanmar ge India ge More Manipur asi yamna maru oiba mafamne adubu Economic Development hanadagi siraba Moreda Haye Moreda best tauba Kuki Zo singna no Kuki Zo political solution no act is policy haiba timda page lili amasa naba tharang toribasi yaningde haiba galonina lili adu satanaba ERDO na phongdorakle makha tarakpa pauda mama macha puna Diamond TV wahong radio na laminan kray Jenims Hospital da anga unaraba matungda makha taba ahemba layingidama Imphal da leiba private hospital amada laying lakibi mama macha puna Diamond TV Wahong radio na punalaminan kray hawkiba August kunda na mayrapam ongbi babita gi machanapi ama unaki mak nonggreng dagini mapurobigi mik na mayrapam ibohan bikawi makata ba layang gidama Imphal da leiba private hospital amada layang ki maduda sel yamna saman ki bana awaba may unaki layang ba aduda lupalak ama henasan ki sel piningai leitabadagi apokpi mama babita mayumda sel lawunaba thadoklaga piklibi Pokpada ngari bi masanapi hospital authority na lauraga thamauki hariba pawasi babitana Diamond TV wahong radio ki managing director James Hagru jamda tambaga lojina video amma social media da sandorakpadagi miyamna mateng pangnarakhi mateng pibirakpa singgi manungda Padma Seri namairapam kunjarani CRPF second in command Wangkhai Mayup Nandini Maitei Nongsa Sagolban Bijoy Gobindadagi Isachi Sarojini amadi lebak miyam Pokse sauraba kaya na mateng pangmirakuna Diamond TV gi viewers singalonen lupala amagi sempham babitagi imung manungda mateng pangduna laminan khibani hairi makha tarakpo na kangla paugi editorial gi pauda miyamda thamjage langi maisrang marakta dengi laisek ki chaitheng haujek tholebi irangi chaitheng miyamna mayuknaringai chairakta layingna bahitak laitriba kangdagi sandokpa dengi laisa sandoraktuna laina asina miyoi ama laikhidrei kaya amana laikanari Hawkiba August amasung chatliba September tha asigi manungda state asida dengue gi case masing hangalakliba si laibak thibani hiram asigi matangda Health and Family Welfare Minister Dr. Sapam Ranjan ningthokaba nimitta RD wing da pangthokiba paugi mifam amada state asida dengue gi case khara hangalakle aduba case asi mamang sahi gi yengnaba matamda thoidongna kai hemba masing natte aduba seksinbagi tangai fadabadi lai dengue thengnasi hairabadi miyamge mating yaudana thengnaba ngamloi miyamna su mating pangbiu minister na su masigi matangda department asina haksina lawi haibagi ironyana August tha khaktada puna dengue case 194 laiki aduga September 10 fawbada puna case aniga 12 laiki haibasini health department gi staff sina dengue laisa tholakpa mafam sing yauna source reduction hadina kangma sa kokfam oiba ising tungba mafam sing yengsinaba sappa thongal gate lonsilaga laikiba hairaga khanglei makhoi tawjage haiba amadi chairaga thadorapa kaya amasu yaure haba wafam phongdorakpa leire habagi phongdokpa leire asigumba thawongda minister na pendaba phongdorakle
Matang asida nainaningai oiribadi state asigi miyamna langi maisrang mayoknabagi mathakta apumagi saktam ngakpa ngamloidra habagi mipaiba amasung pakhapa yaungna leitafang khangduna leiringai gi serakta ka makhal amadagi sandokpa dengi leisa sandorakliba sida tenganaba lengang lokhatliba tharomsingda miyamna cooperation pidaba tarabadi awabagi mathakta hena awaba mayoknarakani haibasini dengi hariba leina asigi layingnaba hauji phawgi akaknaba hidak leitri haibana aikoina seksimba natana atopa pamai leite miyamna leina asina nadanaba seksimba phai kang hanaba foging kapada kang makhala si hanba ngamde laina asina naraba miyui adugi yumgi mita maronggi manungda kang makhala asi laigali hariba kang makhala asina amopa isingda marung kokpagi mahut afaba aruba isingda oina marung ko haina akhang ahi singna phongdorakpa laire kang asina imungda leiba refrigerator gi maningda ising ji thafamgi treda kang marung kokpa tengnabane hena khudong thiningai oi lai khromphamgi safoda ising haplaga thamba gamla gi makhada thamba plate yawba isingda chafu akaiba mineral bottle ga aremba isingda matam kuina khinduna thamba bottle makhum ningthina khumdaba syntax na singbada kang asina marum koksinduna laina asi sandorakpa oibana miyamna seksinba mathau tai mamangna coronavirus sandorakhiba aduda miyamna seksinba wapadagi laina asina naba madi sibagi awaba sing hauji phawba koktri miyamna chai ani hena mayumdagi mapan thokna suba nomba sapangam khidaba aduna semilongi phibamda sauna akaiba pikhiba adugi phugapa ngamdringaida ising ichawgi chaitheng amuk mayok narkhibadagi miyam amadi state ki semilonda asoba chaitheng mayok narkhi awaba chaitheng singa sigi makha chatharakpada elege emerge migrant chinku ki narko terrorisingna haukiba chai gi mi ahumdagi maite miyam gi marakta khanghauduna terrorism gi kham thengba wa crime chatharakhiba adu tha taraga taruk mapum pharaklabasu loikham naidaba lantheng mayok nari lala sida terrorist singna miyoi kayagi punsi hingthai thattuna khangu thakta pikham nahamba leptri makhoina yum kai amadi laisengna singba masing khangdana mai thadokna manganta ankhibadagi lanjenarakpa miyoi lising humpugi mathakta relief campda changjafam lauduna awaba khangli lanjenaraktuna relief camp singda changjafam lauduna leriba miyoi sing masa gi mayumda karaba matamda hanjinu khunda laitana leiba ngamgadagi haibagi lining oiduna awaba khangnari chingya tamyada leiba labok sing lawpama ngamdaba amade terrorist sing lawfam kaya munduna law ubagi thabak sathakhibadagi puthokpa ngamdabagdagi chinjakta mipal tambagi changso hengalakli tholibi irang asisu loikham naidaba lanthing oiduna mayoknariba awaba asigi mathakta len yawba nongle nungsina yum lising kaya manghankrei cherak asida kang makhal amadagi sandokpa dengi laichatna miyamgi awabagi mathakta awaba mayoknariba asigi mathakta lal amadi kangi laichategi sectionina punsi kanaba hotnaduna terrorist amasung dengi laichat mayoknaba mathautai makha tarakpa pauda September 13 tagi 30 faba Kuki Zo miyam mapan thoktanaba ITLF na khangankrei Indigenous Tribal Leaders Forum ITLF na Kuki Zo miyam September 13 tagi 30 faba makhogi khula amade area lanthokna chatanaba ITLF yauna Kuki luf kayana khangankrei ITLF ki chero amana haribana September 13 tagi 30 faba gi matam asida Kuki Zo singna khundariba lamgi sarokta athingba thamduna mi amata changba amasung thokpa yahaloi September 13 tagi 14 faba Kuki Zo area da lariba school institute amasung office punamak thonglongadabani September 19 da emergency service medical fire water amadi median natana total shutdown togani matam asida balance volunteer khudema amadi Kuki Zo miyam khudemak mitna singna laibiyo private amasung government yauna medical team amadi ambulance sing September 13 tagi 18 faba mathau pangthoknaba sem saduna laigadabani